Kamjong district Satharaki Batek Aduda foreign aggression yawi haibagi official report amata leitri. Khudam changdam phanglabadi Union Home Ministry amasung Defense Ministry yauna pukhatkani haina Home Minister Govindas konthouzamna thazaba pikre. Wafam asi Home Minister Govindas konthouzamna luchingba team ama Kamjong district ki Nambasi khulda chatuna Sanalong khulgi nupi singa hauji oiriba pibam asigi matangda wari sanabada phongdokhibani. Ngasi chatkiba team aduda Tongju SG MLA Thongam Biswajit, Lilong SG MLA Abdul Nasir, Wangkhei SG MLA Thangzam Arun Kumar, Jingai SG MLA Kasim Bashum Amadi, Ukrul SG MLA Ramui Basu Saryaki. Team adu ngasi ayu pung 8:15 tabadagi Yairipok lambidagi Nambasi khuldamna chatkibani. Khunja singa unaba tuda haujik mafam asida oiriba pibamgi matangda kupna khanakhibaga loinana khunja singna thengnariba khudong chadaba singi matangda su wari sanaki. Miyamna thengnariba khudong chadaba sing adu kokhannaba lengakna hanba leitana hotnagani haibagi thajabasu team aduna pike loinana lamdam asida tangdu leitaba hanjil hannaba amadi lamdam asi chakwat hannaba amato oina hotnaminarasi hainasu lengaki maikaidagi phongdoklamki hairi. Khongchara duga mari lainana Home Minister Govindas konthouzamna hai lamdamasigi tongan ba mafamda state force thambina ba miyamna taksilakpa lei adubu state force ki oina su personnel gi awat pa kayama leire haujik state force ta personally sing taret hena hangduna leire Kamjong district ki oina su SP gi makhada personal chahum hena leifam thokpani adubu awat pa singa sina maram oiraga haujik personal chaniga kundrom tamak leire Mathau taba mafam singda security personnel sing matik chana thamnaba lengangna akanba mongda hotnari Miyamgi apamba singadu khanglaba matungda lengakna kadai fauba tauba yaba leibage haibadu Imphal yauraba matungda puna khanaraga mathau taba thabak khudingmak laukatlagani hainasu Home Minister Govindas konthouzamna makhatana thazaba piramkhi Cross border attack ki matangda paumi singna hangba wang amagi paukhum piraduna Home Minister Govindas konthouzamna hai hiramasigi matangda hauji kana yengsilli hauji faubugi oina thodok asida foreign aggression yawi haibagi official report amata lengakna pikhalakpal lengakta pikhalakpal leite claim sing asi saugatpa khudam changdam leirabadi Union Home Ministry amasung Defense Ministry da pukhatuna khanagani hauji lamdam asida mapalamdagi changsilakpa thingnaba mathau taba thabak khudingmak paikhatli Hauji war footing da paikaliba border fencing ki thabagasi kumjali singani kunmapan faubada loisinaba pandam thamli miyamna su border fencing ki thabak paikaliba sida ayat apan pibiganu haina su mahagna makatana phongdokhi khongchara dugi sarukamba oina team aduna namli khuda leiba shelter camp amada su chatuna yengsinkhi mafam aduda Myanmar dagi lanjanarakpa kaya changja fam loduna leiribani Paugi likhun amagi matungina Kamjong district ta haujik Myanmar macha lising amagi mathakta changja fam loduna leiri hairi Mayamna pambiriba Manipur gi sipai tharo akoi state ki forces in thabiro akoi sida haibada koi state ki forces sida so mi si masik yam andana leiba ina assembly so hajagi bajana koi more than 7,000 hena koi da bekin lei se koi hujik se asda leifam thoi si more than 300 oina Kamjong akoi SP se ki makada mi chahum gi mathakta koi leigadam ne ba ado koi da hujik lei si only 220 khakta lei Mafam dolai ni basi kulai paiba akoi Manipur gi sipai jam ta leite sa habi bi ko ai pau su lojare ai SP ga sa phamna ada hair si kulai paiba le han sa hair ga di yang ka bada mi nifu mulai ga di kulai di shape oina le ga na ka ga di sa habi ga ko so wang ma gi sanga ga kulai su lo ni mun na sa ki ye hai bi yang chingna ba ma le ba dau pe ada ko he yo bi ga ta na ta yang dapat kulai paiba masih keras sudah bagi sungi area border area sih sudah kau, kamu nak berapa lagi?